पाव यिंबिरिबा ख्वाई पुमनमकपु युमलेंबम विक्रमना तरामना उक्चबगा लोइनना इकोकनोना खुरुमजरी ngasi phongkhiba pawche singdagi khomjinjaba paw lawirasi hawkhiba pung kunga marigi manungda thokhiba thawdo wathok sing ihan hanbada pongnafam pawche dagi lawirasi ruling MLA kharadi thawai manglabasu mangjarage more da satlani haiba yaurakle yumthangnaba leibak Myanmar dagi jangsilakpa yauna afaba makal gi khulai paiba kuki laloba singna more da leiriba state force singda yamna laksaba maongda atat akam leitana bom amasung nomai kapsinduna security personnel sing matang halakliba kayamana aso apandang liba khang mangamdraba ruling MLA kharadi thawai manglabasu mangjarage more da leiduna state force sing gi puning thogatuna thawna hapluge haiba yaurakle Pao Singha Punafanggi Ahan Balemaida headline in the Fongli. Chief Minister Nangasi Opposition Political Party Tara Unagadori. Chief Minister N. Biren Singhana Haying Numirang Congress Amasung Wakalon Manaba Political Party Tara Unaduna Warisanagadori. State Asigi Tanipan Henjil Laglaba Irang Asigi Matangda Opposition the Ladiba Opposition Political Party Taragi Mihut Singna State Asigi Chief Minister N. Biren Unaduna Warisanandingi Haiba Ikiba City Ki Paukum Ngasi Manipur Pradesh Congress Committee President K. Megachandra the Pirakre Ningthauzam Jeffrey Secretary to Chief Minister Chirol Aduna Hayeng Numirang Pung Tarukta N. Biren Singhana Mahaki Secretariat Office ta Unabagi Ayaba Pire Haina Fongdogli Pao Sina Pongna Fongi Anisuba headline in a Fongli Government na Myanmar Gingam Kai Atuba the Sambal Karagani Free Movement Suit Tinglagani Amit Saha Center na Atuba Matamda Awang Nupoki State Singi Myanmar ka Taina Ngam Kai Gisaruk Sambal Karagani Border na FMR Suit Toklagani Haina Union Home Minister Amit Sahana Guwahati da Pangtokpa Assam Police Commando Passing Out Pereta Wangang Bada Fongtokre Pung Nifuganipangi General Strike Santi Oina Satari JAC against the brutal killing of Takilambam Manoranjan Singh Ngasi Ayuk Pung Mangadagi Kaukiba Pung Nifuganipangi General Strike na Lamdam Masigi Mahausagi Punsida Sound Akaiba Pikre Tha Sigi Taraga Dipanda Kang Sub Sing Takta Kuki Kulai Pai Basingna Makusan Laba Matung Mihati na Hatok Pikraba Tiam Konjil Dagi Takilambam Manoranjan Gi Mihat Kamari Lainana Same Kiba JAC na Kaukiba Pung Nifuganipan General Strike na Maram Oiraga Ngasi Imphal City Mayol da Leiriba Kwairaman Kaitel Pauna Kaitel Amari Thangal Kaitel Kuntaglan Siki Pau Sing Asina Pongna Fongi Maruweba Pau in the phone. Makasa Tarak Poina Huyen Lan Pau Pauche Dagi Lawirasi Pungni Punipangi Manipur Banda Chauna Akaiba Pikre Modi Amit Shah Biren Amasung Kuldik Kimitam Sing Mai Thakre Hafta Kangse Bungda Ngagi Mela Tawgani Thorang Lamba Kangtap Tupsin Krehaba Pausina Ngasi Welan Pau Ge Hambala Maida Headline Tawdra Fongi Bagalunana Fisheries Director Ngagi Mela Tawro Hai Krehaba Pausina Sabeline Tawdra Fongi Thasi ki tara taret ki numidangda kuki militant singna mitai kul singtamna satharakiba etekta kul ngakpa yawdagi nomoina panduna laikidraba thiam konjildagi takelama manoranjan mihat ki mayokta semkiba JAC na makhoi ki demand sing pungkun mari ki manungda thavakta onthokna ba lengakta khanghanbada onthoroktre haiduna ngasi ayuk pung manga dagi hauraga pungni phunipan chumna sathariba manipur ban manungda khongjang asibu sogotpa kairau langdum khanrok chanam sandrok amadi thiam konjilgi masing yamlaba maira paibi singna langdum lamkhai da pian da kholaw sing lawduna Prime Minister Narendra Modi, Home Minister Amit Shah, Chief Minister N. Biren Amadi, Security Advisor Kuldeep Kimitam Singh Mai Thakre Hari. Republic Day Namita Yumthong Kudingda Amuba Phiral Thetuna Khamthengna Ware Habasi Malemda Uhalasi Thawai Mirel. Mauk Sagumna Adungai Kumza English Sing Maga Chamapan Yankaidagi, January 23 Laibak Asina Mapung Phaba Republic Ama Oirakibagi, Kumon Thorum Leptana Pangthorapugum, Tha Asigi Kuntarukta Manipur Su Pangthukadoriba, Thorum Asigi Numit Miamna Manipurgi Yumthong Kudingda Amuba Phiral Chingkhatpiduna, State Asigi Miam Khamthengna Ware Habasi, Malemgi Miamda Uhalasi Haina Thawai Mirel gi convener Thongam Darana Fongdokri Ningthau Khongda Mapa Masa Yauna Misam Mari Hatkiba Thodok Laikidraba Miyosing Imungi Pibam Yenglaga Yanaba Puraktriba Fawba Haksang Sing Laukiroi JAC Tha Asigi Tara Nipanda Ningthau Khong Kha Khunawgi Kenel Manakta Kuki militant singna Mapa Masa Yauna Miyoi Mari Nungmaina Kaptuna Hatok Lamkiba Thodokki Mayokta Semkiba JAC na Ngasi Tongan ba Warep Sing Yawba Memorandum ama Chief Minister da Pisan Kibaga Loinana Demand Sing adu Thabokto Onthokani di Hairakle adubu Chief Minister na amadi local MLA na Hatok Pikraba Miyoi Sing Imungi Pibam Yengladuna Nakal Anigi Marakta Yasinaba Puraktriba Fawbadi Asiba
hakchang ching laukiroi hari thau haidar khiba mafamda MSRC gi chairperson luchingba timna yengsinkhri tha sigi tarada leima khongda leiba heavy fuel power plant gi thau haidar le haiduna kanto sabal amadi kurkuna chingba kulsing phauduna cheliba khangla pokpi turel marilda tasilakpadagi leiba wathok oirakpadagi thau chenthar kiba turel maril lobukta thaidokuna thamlakibadu ngasi so adumuk thaidok Manipur Human Rights Commission MSRC ki chairperson luchingba timna yangsin kibada thengnarakli Myanmar ga taina bangam khai sambal kharagani Amit Shah Lebak asiga Myanmar ga tainari bangam khai paringda haujik Bangladesh ki marakta leiriba sigumna atuba matamda sambal kharagani haina Home Minister Amit Shah na lautokri wafam asinga si Assam ki konum Guwahati da pangthokiba Assam Police Commando singi passing out parade saruk yadna phongdokibani Home Minister makhata na hai Prime Minister Narendra Modi na luchingba Union legana Myanmar ga tainari ba lebak asi ngam khai sambal khana na ba pirep laure aduga lebak ani gi marakta kilometer taraga taruk fawa yongna amuna amagi ngam khai da bisa yaudana changtok chachin tawbagi ayaba piriba authority na makhata ni yengsin bi hairagli haiba pawsinga sina nga seholam pawse gi moroba pawsinga na phong makha sa tharak poina sana laipak pauche dagi lobirasi aroiba warep launaba ngasimak MLA sing lakna ba khanghan kre lengak na center da aroiba wa haina na ba khana ba hokre Manipur miyam gi kholau civil society organization singi pressure na maram oiraduna Manipur lengak na matam kuirabagi tungda center da numit 15 ni gi matam tharaga aroiba wa haina ba lengak paibada yauriba minister MLA sing khana ba hokre lengak ki oiba chapchaba fireb amaga loinana warep launabagi damak Manipur gi manung amasung mapanda laikhiba ngasigi mifamda saruk yakhidaba kuki jo kangluptagi lakpa natana MLA sing hayeng numit yung bafawbagi manungda chief minister gi office ta lakadabani haina akanba paujel pikre thajaba yaba mafamdagi phangba pauna hai chief minister secretary ta ngasi numidang wairam pung 5 dagi numidang pung 9 minute nifu fawba pangtokhiba lengak pada yawba MLA singi mifamda MLA masing wat pana maram oiraga hayeng nimit yung ba fawba yaithokna ba warep lawkre ngasigi mifam aduda NPP gi oina jamhenglung pamai NKC independent MLA sapam nisikan BJP gi MLA sing sorokhaibam Rajen Thokchom Radeshyam Karam Syam KH Ragumani L Rameshwar Paunam Brozen na chingba khara khaknatana atai MLA minister sing saruk yakhi puari oihauраgadaba mifam aduda JDU gi MLA Abdul Nasir Susar yakhi paosina makhata na hai BJP gi MLA sing gi marakta su haujik thokliba I nai tanaba thodok sing asigi matangda apunba warep ama fawba lawba leite haina social media da viral oirakhiba amasung pauche da phongna rakhibaduna maram oiraga lenga ki oiba chapchaba firep ama lawnaba yanakre paosina makhata na hai lengak pada yauriba MLA singna central government da tongan ba wafam khara thabak oina pangthokna ba cherol ama thagadauri hairiba cherol adu numit 15 ni gi manungda central government na thabak to onthoktrabadi MLA minister sing pham thadokpa amasung BJP thadokpa na chingbagi warep sing lawrakpa yabagi fibam sing leire haina paugi source asina makhatari MLA singi marakta khaibung tanaba manba amasung apunba warep ama lawnaba hotnabagi mahutta tokhai tana leiriba sing hayeng statehood degi thauram loiba fawbagi manungda imphal yawrakadabani amasung CM gi office ta report tawragadabani haina masa da telephone tawduna CM office ta gi khanghan kre haina thajaba yaba mafamdagi fangba paw asina hairi panba yabadi haukiba chahi gi December 5 dagi chahi asigi January 19 fawba numit 95 ni da kuki narco terrorist singna maitai macha punna kuntaruk hatkre aduga kaya amana sokhankre masigi sumathakta yung kaya ama mai thakrabani masina maram oiraga maitai sing sawba hengalakle haiba paw asina sana laibak pauchi gi ahan balamai da fongli Myanmar ga lona bangam khai sing sambal kharagani free movement regime leiraroi Amit Shah Greater Mizoram Nagalim gi Manglan Center gi wahai amana mami samhankre Mizo Accord Kukizo kangbu na ngalingai matamdagi hauna Greater Mizoram amasung Naga singna Nagalim gi manglamba adu Union Home Minister Amit Shah gi wahai pareng amana mami samhankre lengak na leak oibani haiba power plant MHRC na yengsil lubudadi pipe thugairam bagi khudam phangle Manipur Human Rights Commission MHRC gi chairperson Justice UB Shahana luchingba kangbu amana leimakhong gi power plant yengsil lubada heavy fuel gi pipe kakthatuna leiramba thengna khre hairi ngasigi oinadi Mami TV na khomjinjaba paw matang asida loijare makha taba paw gi damak Mami TV bu miyeng ta duna leibiyu mayambu amuka hanna khurumjari